Jadi aku tengah lori bagani. Hari ini ada apa? Ngasigi akhoi marathon race asi 10 kilometer race ni lamtha jarkadori basina kanglagi western gate tagina akhoi Peter Mongol Sawombung college bokini ba me noina akhoi na ngasi youth ta chahi ta tagina kun manga boki participant mayam asi punna chani ga tara mukla e chani ga tara ga sida nupa na tikitang hena chali nupa su nupi su transgender group mayam su loina laaga akhoi punna marathon se chenmi narakanda HIV AIDS amasung sexually transmitted infection gi maramda mayamda awareness pizagi haiduna ngasigi marathon ati chenjaba HIV AIDS ki burden haragadi India da koi se ahum suba position da leiri adubu khana mamang da leiramba Manipur gi status tagi hujikti handi handare handak chini gi oina akoi gi se hujibokki da April dagi na August boki tari na matam da koi 118 annual new infection na chamri ga tarakan ban boklay mama dagi na miron ni mama dagi na angang da sandok pa koi na vertical transmission hai pa si sandok pa gi chang si amding ni to testing pa na to bira ba pregnant women na chang na testing to bira ba testing taraga if in case positive oiraga so idak chang na lobi daga duga poklay liba angang da so koi na prophylaxis mayam pizai testing mayam tawra khudong chaba pbd adna pbd ba services mayam se lawra gadi mi oina makta mama dagi na angang na sandok pa gi chang se amna nim gani aduga ngasigi platform se lawzaraga request tawzaning bamna miron gi leiba khudingmak na isa gi HIV gi testing gi status e khangdok piu aduga isa da HIV gi chingna bagum ba leiragadi testing tawthok piu because test tawragadi isa se khanggadoi isa gi HIV status khanggadoi aduga apaba sama sama thamba nganggadoi